Arambai News Guwahati da Manipuri Pao tabiri basingbu ihan hando maktada chingangbam Sujitra Ranina kurumjari housing asigi samlapa mariba Pao sing lobirasi Mathaga Assamgi Dribugar district ki manung chana Duliazanda Inglising maga chamapan humphum doida lingkhat khiba Manipuri Hari Mandirda ngarang sagol sel numit Hari Uthan gi thoram pangthokre thoram asida circle officer Arambam Minerva Devi bu Hari Mandir committee na sal ama yanduna ikai khumnaba utki Hari Mandir asigi lamgi matangda mamangda chayitnaba kaya lairamba adu circle officer oiribi Arambam Minerva na hotnabibadagi asengba lampata phangba ngamle amadi che chang punamaksu mayek sengle hairi Matam sangnadagi Duliajangi Manipuri singna hotnarakpada mai pakpa ngamdana lairamba adu handakta Minervana hotnaduna ngamlakpa asida Duliajangi Manipuri miyamna harau nungaiba phungdokpaga loinana tawimal khangbasu utkhi Thoram asida Hari Mandirgi working president Kumantem Birendra Kumar nasu circle officer gi mafamda thagatpa phungdokhi Hari Mandir asi ngasidi Duliajan Manipuri community gi saktak oina leirabane Manipuri yumnak nipu muktaba thaugi sarasida chahi khudingi ratha yatrana maroiba thoromoina pangthoi Panbayai Hari Mandir asigi president na Saugaizam Dipendra Singha working president na Kumantem Birendra Kumar Singha general secretary na Khaidem Chandida Singha aduga treasurer na Saugaizam Bipul Singha ne Hayeng November ki tang kunipan thangjanamit South Barak Development Agency Binakandi Part 2 gi Community Hall da mapung phaba body ama semnabagi damag maitai apunba khunganglu kha Manipur leibaki manung chana leiba khungang sing Binakandi Part 1 amasung Part 2 Singerbon Dolugram Anuapur Rupai Valley Chingdong Leikai Chandam Leikai Wapokpi Bibigao Astralabuk Puthikal Kaptanpur amasung Naidolgi chairman vice chairman amadi member singna mifam asida saruk yabiranaba convener Ingudam Nilvir amadi chairman Yumnam Nodia Changi Maikaidagi khanghalakli IIT Guwahati amasung IIT VHU Varanasina mathang chahi gi July thadagi joint doctoral program hongnaba MOU ama ngasi sahi tongnakre IIT kudimakna mana ngamjaba thakta makok thangnanaba hotnabagi mahutta IIT pnumaki network of excellence sagatnabagi damak thorangasi paikhatpani hairi BTC Mikhalgi oina BJP gi election manifesto ngasi phongkhre Kokrajhar gi Triveni Bhavan da pangthokiba thoramasida state BJP president Ranjit Das minister Himanta Biswa Sharma MP Dilip Saikia amasung Biswajit Daimari na chingba sarukya khi manifesto asida BTC gi damak lupa crollising amaga chonga gi akhanba package ama laukthokibaga loinana VCDC thugaiduna anoba panchayat ki system chanahanbagi wafam yauri Provincialized Tadriba School Sing Provincialized Tahalagani CSB gi Anoba Maming Tholagani Aduga Self Help Group Sing da Lupali Sing Yankai Pigani BTR Chukti Mapung Pana Chanahan Bagaloina na BTC gi constituency Nipu Asidagi Humpuda Hengat Halagani Hengat Haliba Sit Kunasi Jati Purup Kudimak Yauba Yana Bagini Hairi Council ki constituency Nipuda College Hospital amasung Sports Stadium amamam lehengani loinana BTR da Asmis amasung Boro animak chatna hannabagi thorang pakhatpaga loinana thabak lobada chada tara lairaba singi damak reserve thamgani su hairi BTR da ngamkhai gi khungang sing yauhanba amasung lokthokpagi matangsu mayek sengna panbaga loinana leingak ki lamda leiba myoi singdasu Lampata Pibagi Amadi Tamulpur district upgrade Tobagi Wafam na chingba yauri India Today gi media group na pangthokpa State of the States Award Englishingani kun India da lariba apikpa state singi manungda Manipur na most improved small state overall and law and order gi Mana Manipur gi CM N Birenda khusinaragani haina India Today gi maikaidagi CM masamakta aiba cherol ama piraktuna khangalakre hairi India da lariba achoba amadi apikpa state singi hiram kayada yamna makupna yengsilaba matung khwaidagi fazana thabak toba lengak adugi chief minister da manasi pibani hairi Manipur lengakna COVID ki cheksinabagi thorang oina COVID tagi cheksinabagi thorang oina ngasi numidang dagi horaga lakliba December 13 fauba numidang pung 6 tagina nongalamdai pung 3 fauba Manipur pumbada curfew thamkre Nomagi changdraba yadraba potlam sing puba truck amadi official duty toriba sing loinana hospital clinic dispensary nursing home amadi pharmacy sing di curfew asida konsinloi Lakliba November 13 dagi Imphal West Kakching Churachandpur amadi Ukhrulda Sero surveillance hauragani
Lakliba December 18 fauba chathagadaba sero surveillance asigi test result ta positive natraga negative oirabasu miyoi adugi normal activity da akaiba leiroidaba maramna ipum khudimakna sero surveillance asida mateng pangbiyu haina health ki principal secretary V Bumlun Mangna haizarakli Manipur State Committee ki President Sapam Samungong Namifam Apoiduna ngarang party asigi sagolban tera yengkhom leirak machinda leiba office ta pangthokiba Republican Party of India, Democratic Bharatiya Samaj Party, Akhil Bharatiya Hindu Kranti Party amasung Hindustan Janata Party gi Manipur State Committee singi apunba mifam ama United Front Manipur kauba political front ama semkre. Front asigi chairman na Sapam Samungo, Vice chairman na Pukrambam Maipak amasung Dr. Moirangthem Dhanavir, convener na Chabungbam Premchand amasung member oina Kaisam Anandabu khanki. Imphal Jiribam Highway da Irang Turelgi Mathakta Lane Marigi Thong Sananabagi Damak Union Minister Nitin Gadkari na Lupa Crore Nipumathoi Dasmik Nipan Kaithorakre Haina Manipurgi CM N Birena Sanction Torokpagi Cherolsu Utladuna Hauzik Ngayaki Mamangda Facebook ta irakre Hauzik Pali Balengaga Sigi Mamangda Hariba Highway Sida Achoba RCC Thong ama fauba saramdabasi laibak thibani Hauzikti Barak amasung Makrudasu Achoba RCC Thong ani sabagi thabak kanna chathari haiki Kangleipak Students Association KSA gi Tramangarak Subam po Khumon Thoram ngasi Singzamai da leiba Manipur College ta pangthokre Higher and Technical Education gi Commissioner M Hare Krishna amasung International Awardee H Ibotombi Khumanna saruk yakiba thoram asida KSA gi President Ningthaujam Chetanna Mahiroi lubasina maroina mideng thamlibasi Education Health amasung Agriculture gi lam ahum asidani haiki Rajya Sabha ki MP Ningtholai Semba Sana Zawbabu Okpagi Thorom ngasi None District ki manung channa Kangbirol da pangthokre BJP Yuba Morcha Tamenglong District na sinduna pangthokiba thorom asida Chingtam ani thong manaba chawkhat minaba haiba wakhalonda lengagliba CM N Biren gi wakhalon ngasidi chingmi miyamna su khangle masimakna BJP gi masamareng chingi mafam singdasu pakthok chawthorakle haina Ningthau Lesemba Sana Zawbana haiki All Naga Students Association Manipur Ansamna State Asigi Naga Taba area da leiba private school Kudimakna Mahairoi Singdagi school fee loananaba amadi P adugi akaknaba saruk khara oza singdasu pinanaba haikre COVID pandemic asina school amasung masigi stakeholders singda sokhale adubo lairik tambagi thabakte lepa yadaba maramna ansamna khanthadaba ngamdesu hairi Chahi asigi April thadagi hauraga academic year asigi aroiba fawbagi oina class 10 fawbagi mahairoi singdagi apunba fee chada yankai lobaga loinana oza singda yamdrabada chada yankai talab pigadabani amadi directive asi naga taba area gi private school khudimakna ingadabani hairi Kangleipak Kanbalo KKL na Manipur ki Chief Minister N Birenda Maitaibu Scheduled Tribe category da chalhannabagi wafam asi Union Lengak da taksin binaba haizarakre Maitaibu India gi Scheduled Tribe oina chanba haibasi state asigi thabak phangdaba amasung indigenous ethnic identity kanduna thamnanabagi yauna problem kaya santainanabagi si da hidakni haina lubasigi advisor Yambem Labana CM da chithi ama ikre loidana NSCN-IM NNPZ amasung center ga aroiba santigi chukti ama tongnagadoriba asigi green signal pidringagi mamangda Manipur gi maitai singbu scheduled tribe ta chalhanba haibasi pre condition amoina Home Minister Amit Shah da khanghanbinabasu lubasina state lengakta haizarakli Handakta viral loikiba Nagaland gi Mon district ki manung channa Waxing area da mamal tangba mineral sing lei haina mafamasigi media kharana handakta claim torakpadagi state lengak namasigi matangda geologist sing da thigatnaba haikre Walking circle gi Wansing khulda diamond phangi haibagi pau amasung diamond gi apik pa machet kaya phangbagi social media kaya da viral oirakibaga loinana khunja singna leibak tawkhaiduna diamond thibagi video clip su thagat narakpadagi leingakna thihumba chathanabagi wafamasi lauthorakhibani Meghalaya da ILP system chana hanabagi wakat khongjang makha chatharaduna ngasi irai numit youth organization singi apunba lof Confederation of Meghalaya Social Organizations Komsona Black Flag protest tawkre state capital amasung district headquarters singda amuwa firal paiduna protesters singna rally chatki
अतई अवांग नोंपोकी स्टेट सिंगददी ILP चटनाहनख्रबा मतुंग मेघालयदा चटनाहनद्रिबा से मखोइबो ममा अतोम्बीगी पोक्तबा मचागी मियेंगदा येंगबीबनी हाइना कोमसोगी सेक्रेटरी RK सिनरेमना फोंदोरखी रैली चलिंगई सिलोंगी यूदो अमसुंग खिंदाइलेट एरियादा लैबा दुकानसिंग थिंजिनखी मतम खरदी गाड़ी चेनबदसु अथिंगबा थमखी अदुबो थोगैदबा थोगदोक थोकपगी पाउदी अमता लैते मिजोरम लेंगाकना कोविड पैंडेमिक तमिदिंग थमलगा स्टेट असिदा लैरिबा स्कूल पुनमक मथंग चेहिगी हाबदी इंग्लिश इंगनी कुनमाथोइगी जनवरी 15 फाउबा थिंजिनबा वारेप लौख्रे आसाम दंगसी कोविड-19 के अनोबा पॉजिटिव केस चामगा निफुमापन फंगिबगा लोइना पुनबा कन्फर्म केस मसिंग लागानिगा लिसिंग तरानी थोइ चहुम कुन योख्रे लिसिंग अहुमगा चनी हुमुद्रानी थोइने एक्टिव ओइरी ngasi मियो यानी लैखिदबगा लोइना अपुनबा लैखिदबगी मसिंग चमापनगा मरफु योख्रे त्रिपुरा दंगसी अनोबा पॉजिटिव केस कुंथ्रानी थोइ फंगिबगा लोइना पुनबा कन्फर्म केस मसिंग लिसिंग कुंथ्रानी थोइगा चट्रुक सुपना तरेत योख्रे चट्रेट का निफुमा थोइने एक्टिव ओइरी लैखिदबगी मसिंग चहुमगा हुमफु तरेतनी मणिपुर दंगसी अनोबा पॉजिटिव केस चनीगा कुनिथोइ फंगिबगा लोइना अपुनबा कन्फर्म केस मसिंग लिसिंग कुनमरीगा चौंगा तरामरी योख्रे लिसिंग अहुमगा चनी यांखैनिथोइने एक्टिव ओइरी ngasi मणिपुर मियोइ तरेत कोविड नंबर मोइदुना लैखिदबगा लोइना अपुनबा लैखिदबगी मसिंग चनीगा यांखै तरुक सुख्रे पनबा याई अवांग नोंपोक स्टेट सिंगी मनुंगदा कोविड की फिबम यामनमक साथिरकलिबा स्टेट असी मणिपुरना ओइरकली अमदी कन्फर्म केस मसिंगा येंगनरुबदा अतई स्टेट सिंगा येंगनबदा एक्टिव ओइबा अमदी सीबगी चांग असी मणिपुरना यामनमक वांगली अरुणाचल प्रदेश अपुनबा कन्फर्म केस मसिंग लिसिंग 13 का चनी सुपना मरीने चमापनगा कुंतरुकना एक्टिव ओइरी लैखिदबगी मसिंग निफुमापन्ने मेघालय अपुनबा कन्फर्म केस मसिंग लिसिंग 13 चौंगा मरफुमाथोइने चमापनगा निफु तरेतना एक्टिव ओइरी लैखिदबगी मसिंग चामगा तराने नागालैंड ngasi अनोबा पॉजिटिव केस 13 फंगिबगा लोइना अपुनबा कन्फर्म केस मसिंग लिसिंग 13 सुपना मरफु 13 योख्रे लिसिंग अमगा चनी 15 एक्टिव ओइरी मियोइ अमा ngasi नागालैंड कोविड नंबर मोइदुना लैखिदबगा लोइना अपुनबा लैखिदबगी मसिंग हुमफु मरी योख्रे सिक्किम अपुनबा कन्फर्म केस मसिंग लिसिंग मरीगा चनीपान हुमबुद्रामाथोइने चनीगा हुमपुनिपान एक्टिव ओइरी लैखिदबगी मसिंग चामा सुपना अनीने मिजोरम दंगसी अनोबा पॉजिटिव केस कुलहुमदोइ फंगिबगा लोइना अपुनबा कन्फर्म केस मसिंग लिसिंग अहुमगा चट्रेट मरफुनिपाने चमरीगा 13 एक्टिव ओइरी लैखिदबगी मसिंग मंगाने अमदी इंडिया दंगसी गोइन हौजिक फाउबदा अनोबा पॉजिटिव केस लिसिंग 15 चनीपान 13 फंख्रे टोटल कन्फर्म केस मसिंगना लाख मरफु 13.3 ने एक्टिव ओइरिबा केस मसिंगना लाख 3.5 ने अमदी अपुनबा लैखिदबगी मसिंगना लाख अमगा लिसिंग 15 चमापनगा मरफु 13 योख्रे ngasi गोइन हौजिक फाउबदा मियोइ चनीगा निफु 13 लैखिदबगी पाउ लाखली अरोइबदा अतोपा पाउसिंगदा लेबाग असिगी प्राइम मिनिस्टर नरेंद्र मोदी ना कोविड वैक्सीन साबगी थबक मसामकना मखोंग थोंगना चतुना शहर अहुमदा हयेंग येंगसिलगने अहमदाबाद लैबा जायडस बायोटेक पार्क हैदराबाद लैबा भारत बायोटेक अमसुंग पुणे लैबा सेरम इंस्टीट्यूट ऑफ इंडिया दा मोदी ना चतुना येंगसिनबगा लोइना वैक्सीन साबा अमसुंग वैक्सीन असि इंडिया गी मिचम मियामदा यौहनबगी थौरांग याटपगी मतंगदसु साइंटिस्ट सिंगा हकथेंगना फमिनदुना खनगदौरी लाखलिबा हैदराबाद सिविक मिखल असी इचम चंबा मिखल अमा ओइरदौरी बीजेपी ना होम मिनिस्टर अमित शाह प्रेसिडेंट जेपी नड्डा देवेंद्र फडणवीस स्मृति ईरानी जोगी आदित्यनाथ अमदी साइना नेहवाल ना चिंगबा पार्टी गी याइतोंगबा सिंग लाक्तुना भोट खोमगदौरी पार्टी प्रेसिडेंट जेपी नड्डा दी ngasi dagi hongna भोट खोमबा हौख्रे फिबम असिदा AIMIM गी चीफ OAC प्राइम मिनिस्टर मोदी दी याउद्रिबा करिगिनो हाइना वहांग हंगलखरे म्युनिसिपल मिखलदा सिगुम्बा हाई वोल्टेज कैंपेन ngasi फाउदा थोखिद्री नाकलमरोमदा हैदराबाद सिविक मिखलसिदा बीजेपी गी लांजंग असि वेस्ट बेंगल की ममता बैनर्जी की मथक्ता टारगेट तौरपनी हाइना लौनरी चेरगसिदा ममता बैनर्जी कैबिनेट की ट्रांसपोर्ट मिनिस्टर सुवेंदु अधिकारी रिजाइन तौख्रे हौजिक फाउबददी TMC दगी रिजाइन तौद्री अदुबो मिनिस्टर असि यामना थुनमक बीजेपी दा चंगदौरिब्रा हाइना कन्ना चिंगनरी मिनिस्टर असिना रिजाइन तौखिबसी CM ममता बैनर्जी अमसुंग तृणमूलदा अचौबा चिथिंग अमा पीरी फार्म लॉ की मायोक्ता पंजाब की लौमी सिंगना चंगशिलकलिबा खोंगजंग असिदा हरियाणा UP अमसुंग राजस्थान की लौमी सिंगसु यौरकपदगी खोंगजंग हेन कंखिलखरे
Lanjangi mongda changsilakba khongjang asi tear gas water cannon na chingbana thatpa ngamkhidre mamaidadi lawmi sing asi Delhi da changlakpagi ayaba pikibaga loinana Delhi gi Nirankari ground da protest chathanabagi ayaba lengakna pikre panba yai Punjab ki lawmi singna lanjang asigi damak asuki matik ningthijana sem saduna lakhi madudi makoina purakliba tracker sing asisu yum macha amagumna oikhi hipnanaba arumba phirol thong thaknanabagi chananabagi yauna numit kayanigi thorang tawduna lakhi lawmi singi phirep asuki matik sathiri madudi Haryana lengaknasu angamba puthoktuna thatnanaba hotnaramlaba matung mamaithangda khut thangat patakhi amade Russia gi COVID vaccine Sputnik 5 India da dose million chama saragani India gi mangzil thariba generic pharmaceutical company amoriba Heterona sagadoriba Sputnik 5 ase malem gi ahanba registered vaccine ne inglisingani kunmathoi gi anganba sarukta puthoklagani hairi ngasi goina di Arambai news Guwahati da Manipuri Pao sandok chaba matang saloisin jabaga loinana amukasu hanna khurumjari